ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ FNCC ꯅ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒ ꯑꯊꯤꯡꯕ ꯊꯝꯈꯤꯕꯕꯨ ꯅꯥꯒꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯀꯃꯤꯇꯤꯁꯤꯡꯅ ꯁꯧꯒꯠꯅꯔꯛꯂꯤ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯍꯥꯎꯁ ꯑꯅꯤꯃꯛ ꯍꯌꯦꯡ ꯐꯥꯎꯕ ꯌꯩꯊꯣꯛꯈ꯭ꯔꯦ꯫ North East Window Sandok Midagi Pau Ming Tabir Singbu Chen Mabamna Krumjari, Hauzik Pau Sandokna Pizari. Foothills Naga Coordination Committee FNCC Core Committee on Relief Amadi Rehabilitation Manipur Naga Youth Organization MNYO, Rongmei Naga Council Manipur, Jemi Naga Council Manipur, Liangmei Naga Council Eastern John, Inpui Naga Union INU Amadi, Nongmaiching Rents Union Manipur Harib Organization Namadi Committee Sing Asina, Amata Oina Yanaduna FNCC na Naga Taba Mafam Singda Cookie Sing, Satok Sangsin Tobada Ating Batam Libasi Amata Oina Sogatli Haina, Joint Press Statement Amada Fongdorakli. Organization Amasung Committee Sing Asina Hanagi, Lazaramba Ancestral Land, Cultural Heritage Amasung Isagi Right Amasung Dignity Ngakna Thambada Amata Oina Lipkani Haina Fongdorakli. 𝐋𝐢𝐯𝐞 Cookie Sing na Ayaba Yaudana German Tiger Road Sagalakpa, Sugi Camp Sing Thamzilakpa, Nagagi Ancestral Land da Separation ki demand Tarakpa, Poppy Thazilakpa, Hariba Singa Sigi Mayukta FNCC Democratic Oiba Amadi, Peaceful Oiba Kongtang da Jongsilakpa, Yaning Daba Fongdoktuna Jongsilakliba, Asida Support Toratuna Kudakta German Amadi Tiger Road Semga Sagatpagi Thavak Lephanba, Unauthorized Oiba Sugi Camp Sing Lautokpa, Poppy Plantation Marufang na Muthatpa Amadi, Makata na Tauhandaba Amadi, Nagagi Ancestral Land Separation Demand Tarokpa Kudakta Reject Togani Haina, Marilenaba Authorities Sing, Stakeholders Sing Amadi Lenga na Tubada Job Job Action Lokat Kadabani, Lodina, Miyamgi Right Amadi Dignity Ngak Daba Honagadabani Haina, Gerol Asina Makatari. Nakalamarom the Su Eastern Liangmai Naga Chief, Chairman Association na Liangmai, Kunja Sing na Cookie Sing na Sizin Nanaba, Polam Sing, Yon Bama di Labor Taudanaba Association ki President, Paulung Chawang na Kangan Kreheri. (2025) ki Parliament ki Monsoon Session ki ngasi, Humni Suba Numit ki Oina Opposition MP Sing na protest tawbana maram oiduna, House Animak Hayengib Ayuk Pung Taramatoy Fawba Yetokre. Bihar Electoral Rolls Singi Special Intensive Revision ki matangda Kananaba Haiduna, Opposition Party na House Animakta Takshin Baga Lodina protest Tauki Amadi, Opposition MP Singna SIR Special Intensive Revision ki matangda Kanan Nainanaba Haiduna, Wafam Kaya Fongdo Kibagi Matungda House Animak, Adjourn Tokibana House Animak Haying Forward Yetokre. Lok Sabha da Opposition ki members Singna Tokiba Demana to the Speaker Om Birlana demand to the Yauriba members Singasi Street Behavior ga Mane Haiba Wafam Sing Fongdoki. Manipur Khunai Amadi Manipur Kalagi Lamda Tomthin Ngalamba Dr. Ratan Thiyam na ngasi ikang khanghodana manung matam chadana leikidabada maikai kyadagi awabu fongdorakli. Manipur Legislative Assembly ki Speaker T.S. Sachibarta na khudiyek pituna thadrokpa cherol amada thamoi sokna nungaitaba fongdokpagal lorina makna hona biramba singbu singtharaki. Lalit Kala Sangam ki General Secretary ki maiki digi su khudiyek pituna thadrokpa cherol amada Saknaraba Asina Leikidabada Imung Manungi Awabada Sarugyabaga Loinana, Laikidabana Tauramba Singtaningai Oidiba Tavak Toram Sing Ningsing Lakli. Nakalama Rom the Su Chingtam Social Workers Union ki Maikidigi Awab Fongdorakli. Loidina Kangle Indigenous Martial Arts and Cultural Society na Su Laikidabagi Tawaina Ingna Chingna Labor Oina Bathauniki. Panbayay Laikidaba Saknaraba Ratan Thiyam Ing Kumzali Singamaga Chamapan Nimfunipan the Poki. Magna playwright amadi theater director ama oina mahakna yamlaba thogai sing puramki. Ozasina hinglinge matamda chorus repertory theater asibu founder amadi director oina haudok piramki.
Manipur State Kala Academy gi fellow fangbaga loinina Sangit Natak Academy Award su fangki. Saknaraba Theatre Director Oza Ratan Thiyam na manung matam chadana ngasi lekhidabada Sumang Lila Kanglof Iramda Manipur Artists Association Imagi Artist Sigda Minute ani tumina leptun awawa fongdo pagi mifam pangthokre Lila Kanglof Asigi Secretary Ningombam Tombanak Mayai Bal Lauduna Pangthokiba mifam aduna Lekidraba Ozagi Thawai Mirelna Taibang Mapugi Lekoda Ingna Chikna Leirunaba Punna Thauniki Lecturers Association Manipur 2018 Betsna pen down strike chathakibana maram oiraga ngasi humni chanba numitasu mahairoi singi mahausagi punsida akaiba piki mahairoi sing thoklaktuna lengakna oza singi wakat tabiyu haiba kholau lauki tongan ba lengaki school singi oja satruk sumna ahumna chathakiba pen down strike aduga mari lenena oza amagi maikidigi fongdorakpada chai ahum chupna regular gi tolo fangdrabasu mahairoi singi damak honaduna lakli adubu Jahi ahum henjelakpana khongjang jangsilakpani Jayol asigi manungda response fangdrabadi makataba khongjang jangsilakani Maramaduna athubada regularization process loishin biu hain appeal torakli Loidena mahairoi singi maiki degisu lengakna oza singa wakal tamina duna mahairoi singi punsibu kanbiu haiba kholau lauki Akhoi duty se akhoi tolop phangdrasu adum tawjari ado tawbase akhoi masi akhoi acceptance natte ko si akhoi patience ni ozagi yamna phajaba maguna mani adu akhoi gi patience su loire haibatare akhoi ngamdre khangba akhoi yam ware akhoi gi hojik akhoi na government da akhoi na pen down strike tawrise upai leiraktabadagi tawrakpani akhoi satra sing semba si yamna maru oiba thaudang amani akhoi khangjai adubu tolop tuna sum phangaktrabadadi akhoi icha isu lay families fit tawdoni bills pay tawdoni natra ado si mayam se paisa leiraktabadagi akhoi upai leitadana sigi khongjang je akhoi changsanjarakpani akhoi se newly regularized teachers ni ko adubu akhoi gi rightful salaries akhoi da pibidaba tukuina pibidaba akhoi gi contractual salaries si amumukna tha 19 lerga piba amumukna tha 9 lerga amung 8 lerga adu su giri ta akanta piba ado smaina piragadi akhoi imung sing se kamaina pugadoino akhoi kamaina khango habano mingondagi paisa puraga kyang kuina leigadoino adagi school da nungti gi duty to balakba hai se akhoi chari ni adagi auto tongaga bhara tingini adagi mayumdagi gari puraga lakpana thau halini paisa nungti gi changi se akhoi kadai dagi puthoga kamaina hingo habano akhoi khangba ngamaktre akhoi gi patience that it has run out now aduna akhoi gi marakta tilamba oja ahum amasu masa naraga layengba ngamdana mokhoi gi phangmam thokpa rightful salary phangdana leigidabasu yaure aduga hojik relief camp ta leiraga mathau pangthokpa oza su yauri mogi condition kamain tarongani aina amu media da phongruk ta su yare ko adubu tolo phangdrasu akhoi salary se contractual salary se aina haijagi duni kuira ba matung da giri ta aba matung da phangaga akhoi aduna chalairi ni adubu hojikti akhoi yam ware akhoi gi awaba se ubiu haijaningi akhoi gi government na pending da thambiri ba regularization process se athuba matamda matam akaknabada yam telaba matamda loisan biu aduga akhoi amok akhoi gi duty resume tawjage angang semjage haidana government da akhoi haijari Tarataruk lak suba TH Rabina amadi Sanjit Misigi Kumon Thoram Pangtokre JSC against the brutal killing of TH Rabina na sin langduna thamna pokpigi Tauthong Kuno da Labor Community Hall da Pangtokiba Thoram aduda JSC gi President Nahakpa Memcha Tauthong Kuno Women Welfare Association gi Advisor 𝐶𝐲𝐸𝐬 Nupi Khunai Lamsang Keitel gi President Khetrimayum Rasi JSC gi Convener Ahantham Sila amadi Miyam Puna Saruk Yaduna Leikidrabagi Photo Singda Leisukatuna Ikai Khumnaba Utki Ningsing Bayai Kumja Lisangani Sumna Mapanda Sakhangdaba Singa Manipur Police ka Khwairamban Keitel da Nomai Kapnabagi Thaudokta DS Rabina Leikidabani Chongtham Leikai Community Hall da ngasi nomagi eba Convergence Mela
PRI-CVO Convergence Project Pangthokre Monsangai Gram Panchayat VLF amadi SHG of Monsangai GP ga punna khusam naduna Manipur State Real Livelihood Mission MSRLM gi makhada pangthokibani makha tarakpada Monsangai GP gi chairperson Songtham Ranjanna phongdorakpada ngasi pangthokliba mi pharmacida central gi amadi state ki oiba tongan ba scheme kaya ama laklibasi khungangi mafamda leizariba jamjaraba prajasing asida kharadang oirabasu khangdraba yadraba pandamni khanduna pangthok jabani haina phongdorakli Hai pemela se ko yamna ngasi ki mapung khana akoi hai tu konjage mela se ko na sangai gram panchayat amadi MSRLD celebration celebrity ba ko na ko jamina ga ko simina ba ko mela amadi asige mela asida ko department ko an ba kun dagina kun tha ba gi man la ki na asige mela su mapung khan gi ni maka mela asige la bi ba kai ki ko ma ko su department ko ba ko su sangai gram panchayat amadi MSRLD ba ga ma ke ni haine le ta tha ko ko sa Melasri kana bisa kana ada kai kana bisa kana bisa samlapa ai ne ko jaba kanja bada akon sai da the le chi dido bada ba certificate ti de certificate ti ai ne khanda udaba adar enrollment to win ba adarage ji sagal kanina sanga suje hui no ke ne thanga to pa ati revis kam to pa adu da natana ai de MSBCLD PhD ke tuan department ya lapi Singzamai Kongba Road, Brahmapur, Mangzil, Mamang Dalaiba, Agyagi Chaksangda, Cine Artists and Technician Association, Katana Santana, Office Bearer of Film Forum Manipur 2025-28 Amadi, Nauna Chairman Khalaba 𝐾𝐢𝐯𝐞 Opagi Tharam Pangthokre, Tharam Aduda, Thangsam Arun Kumar MLA 1K Megasandra Kongbam, Retired Director DIPR Amadi, Nimai Meitei President Katana, Athoiba Mitonglen Oina Sarugyaki. Makha tarakpada 𝐾𝐢𝐯𝐿 na phongdorakpada Manipurda film gi oiba organization mayam leiriba sidagi katana ihan hana film da thawai yausaba kaya punsintuna wa tanafam oina kata se semkibani haina phongdorakle Nasi constituent gil amane na samjar na lay kata ni masih khara kami sami lay bahada Kasi pun kayo mga convention kung ba ito na da kung nakain mo sa day parang di magi sa iba po katagay po ani sisa po na kaya natin sa ito kung nakawag ka ba masong bilay sa milon sila dan di how tergati masih atong karga muna na rin ito ba mga kare na hangati election di po ito lang sa nanda bilang parang relationship ka may ito po na Organization tarani koi na pull laga siamani koi film forum se asibo organization among gil na kaya cameraman kapo mayang organization cameraman gil artist mayang gil sina artist gil manman body technician mayang writers ki kaya mana tarani koi si tadi mogi gil to be president vice president dan secretary of the compulsory oiba aduga moina forum da vote eto ya kami nomini hai na ani ni ma hafsal laga gila mo beli ni mga mala pa aduna voter ko na ye tara ni poi organization nai poi de ki ni mga la ko sina apun ba voter da 60 ni ho lai ko sina thada ko ada ai di thajaru da bani masi hana slo poi Periklan kau pun tak lagi, kata itu periklan kau pun lagi, ikhsan itu lagi. Kata di TV itu kau bukan tu lah, apa lagi? Yang mungkin yang di sini, mana senang orang mesti kan senang kerja, mesti dan TV, yang mungkin kau mesti, telefon kita sudah mau nyasar, apa lagi? Nomini nyasar ada, nyasar lu, ada. Macam terbuat dia pun boleh wanti, yang hai tu ji. Timan di jauh ke watan maupun ke jauh ke semua di dulu ke tu untuk ke Rais Ahmad Tampak Mayum ga Mari Lenaba Thavak Thoram Singh Sangayum Fam gi Leiriba MS DO Amadi Club Singh na Sangayum Fam da Thingba Thamkre Rais Ahmad na Sangayum Fam bu lan uhanaba sathakiba thawang adugi matangda
proof and evidence ka loinana miyam mamangda pung kunmari gi manungda khanghangadabani haikibadu response piraktabana maram oiraga MSDO amadi sangai yumfamgi club organization singna mahakna chairman amadi managing director oriba manipur creative school dulalen imphal asiga mari lenaba thabak thoram khudingmak sangai yumfamda athingba thamlei amadi mahakna general secretary oriba UMPC manipur asidagi Rais Ahmad Tampak mayumbu general secretary famdagi lokthok triba fawba sangai yumfamga UMPC ga karingumba hiram amatada mari lenaroi amadi support tawrei haina phongdorakpaga loinana club singna lorakliba staff sing miyamna support tawbiyu haina appeal tawrakli Manipur Maitai Pangal Level Welfare Association na singiba first state level quiz competition 2025 ki function na dida Manipur Maitai Pangal Level Welfare Association na singiba first state level quiz competition 2025 ki function na dida Rais Ahmad Tampak mayum chairman and managing director Manipur Creative School Dulalen Imphal amati general secretary UMPC Manipur na phongdokiba sangai yumfamda MMOF na competition tawkibada school kharan hairei aikhoi gi chhatra chahum yawhonge first ka third ka piu palising kontra amasu mateng pangge haiba wafam asi sangai yumfamda center oikibana maram oiraga sangai yumfambu lan uhannaba chathagiba thawong adugi matangda proof and evidence ka loinana school sing adugi maming matha miyam mamangda pungkun mari gi manungda khanghangadabani haikiba adu hauji phawba Rais Ahmad Tampak mayumna response piraktabana maram oiraga MSDO amadi sangai yumfamgi club organization singna mahaki mathakta makhagi step sing asi lokhatle school singi proof and evidence ka loinana maming matha puthoraktabana Rais Ahmad Tampak mayumna chairman and managing director oiriba Manipur Creative School Dulalen Imphal asiga mari lainaba thabak thoram khudimak sangai yumfamda athingba thamle Manipuri Students Federation MSF ki chief advisor amadi founder oibiramba Laishram Lukhoina manung matam chadana leikhidabada Pangal Student Organization PSO na awawa phongdorakli PSO na thadorokpa cherol amada Laishram Lukhoi yamna matik mathauna leiba luchingba amani matam sangna mahairoi singi luchingba oiramkhiba matamda yamna singthaningai oiba thabak thoram kaya tawramkhiba luchingba amani leibaki amadi mahairoi singi yaifanabada khankhiba luchingba amani leibaki luraba tanfam kaya da awa chaitheng kaya nanglabasu chokthaba amadi thauna hankhidaba atangba luchingbani luchingba asina manung matam chadana leikhidaba asi mahairoi khunaida menkhatpa ngamlaroidaba ahoba ama oina leihoragani haina PSO na cherol asida makhatarakli Numit mangani chathagadaba bootcamp ngasidagi haudokre Indian Institute of Information Technology Manipur na sinduna Swami Vivekananda Auditorium IIIT Senapati da pangthokpa haukiba camp adu on electronics for unmanned aerial system sensors and communication haiba thimda sathagadabani camp haudopagi thoram aduda Dr. Navat Saria HODCSE IIIT Manipur Ravin Chatterjee, DIG 26 Sector Assam Rifles, Neeraj Sharma, DY Inspector, Deputy Inspector General Assam Rifles South IGARS, Professor Krishnan Vaskar, Director IIIT Manipur, Dr. Nagesh CH, HODECE IIIT Manipur na Saruyaki. Feel for you, especially in young days, drones are the anything for the country, for the world, as is always seen in various wars and skirmishes around the world, and apart from surveillance, intelligence, recce, to logistics, to kinetic strikes, drones are used everywhere. And this bootcamp has served as a bridge between what academics can give you and also the practical experience. So good to see so many young people, and your enthusiasm was palpable when we came here. It is the armed forces is like an end user, we use. But the students are the knowledge, and then the knowledge that has to be imparted to the end user.
so that the product can improve better. Because as a student, they do not know what exactly the market requires, the end users requires. They have a knowledge, but when they work together, they do things together, I think they learn both. Like the armed forces learn what is the technology, the students know what the end users are required. That's what we always talk about the industry academia partnership. Sizinaba loweraba potlam recycle taunaba eco network manipurna plastic amadi atai singdagi thoklakpa pollution hantha hannaba environment kannaba lubananba lamdamama oihnaba hairoki 𝐋𝐢𝐯𝐞 amadi club singa khusam naraga khongkalakpa plastic amuk hanna recycle taunaba ngasisu kuntrani thoi suba oina asok traders na sell piraga laikre amot pasing segregation taubatangai fadabana miyam wakhal taminaraga environment kanbada lubananba lamdam ama ohenbada amot pasing asi recycle taujuna sell on thokpa haiba asida lemin naraga malemasi kanbada pumna makna saruk yaminarasi haina eco network hairoki maikidigi fongdurakle Mayang Imphal Assembly Constituency gi manung chana laiba Imphal Tural Football Academy ITFA uchiwa hayel na senjuna uchiwa hayel da laiba ibudo ikop ningtau maru nong sabagi sanabungda jatarakiba ahanba Imphal Tural Football Academy ITFA Cup 2025 9A side men's under 15 football tournament Mukta FC uchiwa wangmana winner oikre jay asigi megi tang kunmanga dagi team tarani thoina saruk yaduna jatarakiba tournament asigi ngasi sanakiba final match da Mukta FC uchiwa wangmana amadi Ivudo FC uchiwa leirak achoba anina sanakibada team animakna pibatamgi manungda panjal amata chanaba ngamdabadagi penalty kaunabada Mukta FC na Ivudo FC bu panjal nipan tare tamaitiba piramduda winner oikibani ngasigi tournament loishinbagi thoram aduda Manipur State Assembly ki speaker Thongchom Satibertana athoiba mithung Mayang Imphal Assembly Constituency gi MLA Kongkham Ravindrana thoram mabu Kairao Assembly Constituency gi MLA Laurembam Rameshwar Maidei 𝐶𝐢𝐯𝐞 gi MLA Sek Nurul Hassan Anina akanaba mithungnen sing oina sarugyaki Arobedamraba pau amhana pizari FNCC na naga taba mafam singda cookie sing satok sasin tawbada athingba thamkibabu nagagi organization amadi committee singna sogat narakli Parliament ki House animak hayeng fawba yeithokre Northeast Windona Sandok Serbe Numidangi Pau Matanga Sadaloizari Ming Tabiriba Singbu Amuka Hanna Jan Mabamna Kurumjari